ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ COVID-19 ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯅꯧꯕ ꯃꯤꯒꯤ ꯃꯁꯤꯡ 7 ꯑꯃꯒ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯖꯦꯅꯤꯝꯁꯀꯤ VRDLꯗ ꯁꯦꯝꯄꯜꯁꯤꯡ ꯇꯦꯁꯠ ꯇꯧꯕꯗ ꯃꯤꯑꯣꯏ 4 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯃꯤꯑꯣꯏ 4 ꯑꯁꯤꯒꯤ ꯃꯅꯨꯡꯗ 2 ꯑꯃꯗꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯑꯃꯗꯤ 23 ꯁꯨꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯦꯟꯅꯥꯏꯗꯒꯤ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ 2 ꯑꯃꯅ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯃꯗꯤ ꯍꯟꯗꯛꯇ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯔꯤꯝꯁꯀꯤ VRDLꯗ ꯁꯦꯝꯄꯜꯁꯤꯡ ꯇꯦꯁꯠ ꯇꯧꯕꯗ ꯑꯇꯣꯞꯄ ꯅꯨꯄꯥ 2 ꯑꯃꯗꯤ ꯅꯨꯄꯤ 1 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯑꯃꯒꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯦꯜꯊꯀ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯤꯌꯔꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝ ꯑꯃ ꯍꯧꯗꯣꯛꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯃꯦꯗꯤꯌꯥ ꯄꯔꯁꯟꯁꯤꯡ ꯌꯥꯎꯅ ꯄꯨꯂꯤꯁ, CSOꯁꯤꯡ, NGOꯁꯤꯡꯅ ꯂꯥꯏꯅꯥ ꯑꯁꯤ ꯊꯦꯡꯅꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯈ 5ꯗꯒꯤ 10 ꯐꯥꯎꯕꯗ ꯀꯚꯔ ꯇꯧꯕ ꯌꯥꯕ ꯁ꯭ꯀꯤꯝ ꯑꯃ ꯍꯧꯗꯣꯛꯅꯕ ꯀꯦꯕꯤꯅꯦꯠꯅ ꯈꯟꯅꯕ ꯂꯩꯔꯦ ꯍꯥꯏꯈꯤ꯫ COVID-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝ ꯀꯌꯥ ꯌꯣꯟꯐꯝ ꯂꯩꯇꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕ ꯐꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇꯥꯛꯁ ꯐꯣꯔꯁ ꯑꯊꯨꯕꯗ ꯊꯕꯛ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯤꯕꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟড ꯁꯣꯏꯜ ꯀꯟꯖꯔꯚꯦꯁꯟꯒꯤ ꯗꯤꯔꯦꯛꯇꯔ ꯑꯦꯟ ꯖꯣꯏꯃꯇꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯔꯀꯣꯇꯤꯛꯁ ꯑꯦꯟड ꯑꯦꯐꯦꯌꯔꯁ ꯑꯣꯐ ꯕꯣꯔꯗꯔ ꯅꯥꯞꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯏꯔꯝꯕꯤ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ NDNPSꯀꯤ ꯀꯣꯔꯠꯇ ꯃꯤꯑꯣꯏ ꯑꯃꯕꯨ ꯏꯟꯇꯔꯤꯝ ꯕꯦꯜ ꯄꯤꯕꯗ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯣꯏꯗꯕ ꯅꯤꯌꯝꯁꯤꯡ ꯑꯃꯗꯤ ꯖꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯠꯌꯥꯏ ꯎꯠꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯟꯇꯦꯝ ꯄꯥꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯥꯅ ꯀꯣꯔꯠ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯖꯨꯟ 10ꯒꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯂꯥꯛꯅꯕ ꯁꯨꯝꯃꯣꯟ ꯇꯧꯈ꯭ꯔꯦ꯫ COVID-19 ꯂꯥꯟꯊꯦꯡꯅꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯊꯧꯔꯥꯡꯁꯤꯡꯕꯨ ꯁꯧꯒꯠꯄ ꯑꯣꯏꯅ ꯎꯠꯂꯧ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ COVID-19 ꯁ꯭ꯀ꯭ꯔꯤꯅꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯃꯊꯧ ꯇꯧꯔꯤꯕ ꯃꯦꯗꯤꯀꯦꯜ ꯑꯃꯗꯤ ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡ, ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯁ꯭ꯇꯥꯐꯁꯤꯡ, ꯗꯤꯁꯇ꯭ꯔꯤꯛꯠ ꯄꯨꯂꯤꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ, ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯁꯤꯗ ꯃꯊꯧ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯗ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯑꯅꯨꯜ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯠꯅ ꯉꯁꯤ ꯂꯟꯆ ꯄꯦꯛ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯥꯡꯃꯩꯊꯦꯠꯇ ꯈꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯍꯧꯗꯣꯛꯇꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯑꯃꯗꯤ COVID-19 ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯡꯃꯩꯊꯦꯠ ꯌꯨꯊ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ LYDAꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯝ ꯇꯨ ꯁꯦꯡꯕ ꯑꯃꯗꯤ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫